Tanodo, nangna 15 position yaurukpasida masigi credit ti kana de piningi ojasingda piningbara ima baba piningbara maruk mapangsingda piningbara pining die amata pining die ojasing su makhoi tolop chang sari bani satra ekhoi buta u haidone sarkar tolop piri bani haijariba adune pining die makhoi da su ima ipa su macha pokani khangladi makhoi su macha ekhoi bu sembam thok bani ko haijariba Da Santos adurane ID credit se maru mapang sing su makoi su chathok kada bagi thaktok kada bagi ngakdani da adu chalusi adu nupa adu na koi ge haye I love you haye si ngakdani kana da su credit se pining die ai kana da su bijaroi credit se ai sai ton ta bijarage ish adu tano adu nangi makata ba study sidi kadai wai da tamthaki ge haina khaliba Da Santos aina pambadi aidi Burma gumbada tamningi adubu ekoi babana di ba Bhutan do ena tamu haina hairiba ai hojik makide aseng base haiba ngamdre adu tano nangi live ta nangi em haibadi nang punsida kari oige ka aina di khanba laige Da Santos ai se heng like se fajana tamaga aigi tungi punsida ai se doctor ama oiba pame ado mi layeng naba doctor dinati ko aina pamise wa ngang bangam jadaba lon lei fauna daba sa san gi doctor dune aini yamna pamjari base ado tanuna pamjaba mathel se kai ro oibi bano kari mathel khwai di chaning bage Da Santos aina khwai di chaning base jendem ga pan ga belendri ga iron base masi yam chaningi ai sanga di kaya Kaidawjade haijariba ai di mana masing ni hena pamjai haiba aduga tinthrok ka yenam ga koi paknam tawse asi su yam pamjai ish hauni bo tu di tin buyoli ne belendri ga pan ga yendem ga iron badu di sabu chaning lakreda phare tanu adu nah ki punsida hobi sidi karino Da Santos aigi pamjaba hobby sidine yamna awaba romantic isai sakpa amadi dialogue tawbani mati amtang tawjarke danauba aigi punsidi nunglai nungsita pai reba plastic serang gumbani aigi wakhal khanbiroganu aibo nasal magni khanbiro Labuki tharoi gum chupchaninba nangi mai thondo yare tanu yare yam phajakre laki sai laki hobby khangin jare tanu ado handaki di akoi yamna thuna hangba thuna paukhom piba second kungi manung paukhom pibi rakadaba rapid fire on haidana ko yam thuna hanglaga thuna paukhom pibagi question hangjaba hogjarak lage madu amuk chatharasi ko khoi pamjaba brush tawdringai da sa natraga sangom glass ama thakchinba chin tengthok poina punsida khoi digi nungai kheba mikup Babana isa idi kai mawargano handakti position soidrabani oja sing adugi account da babana lising trama loya hapalo ikhrabani kai matawargano hairakkheba mikup do khwaidagi pamjaba film ani dang haibiu Hindi da hairagana Ram Teri Ganga Meli aduga English tana Titanic adu tanu yam nungare adu aroibada horaiba satra singda nang kari dia haining bage pautak paina khadang haibiram Da Santos aina haijaning badi aroi da haijaning badi hujukana horaiba ngang sing naha sing da haijaning badi mama mapa na hayu phau indra makhoi da aina bukari haiduino da mama mapa ngang phau mathun manana phau buta draban matam neba aina haijaning badi like paning kanda pau paning dragana to o mobile jining kan yening dra to koi chaning chalu chaning dra to adubu mama mapa oiba singna akoi baba na tawbugumna parkha mayada oja singi account da khar hapchin biba kana na question set up tawrige haibado fajana thi humdana tawbiraga
ꯑꯦꯀꯥꯎꯟꯗ ꯍꯥꯞꯄ ꯀꯥꯎꯕꯤꯗꯕ ꯃꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ